ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯁꯤ ꯏꯔꯝꯗꯝ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯀ꯭ꯋꯤꯖ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯣꯜ ꯈꯔ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯏꯇꯤꯅꯣ ꯍꯦꯔꯤꯇꯦꯖ ꯀꯥꯎꯟꯁꯤꯜ ꯍꯦꯔꯤꯀꯣꯟꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯤꯛꯂꯝ ꯇꯨꯡꯏꯟꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠꯁꯤꯡꯕꯨ ꯉꯥꯛꯇꯨꯅ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯃꯤꯟꯅꯔꯛꯂꯤꯕ ꯑꯩꯈꯣꯏ ꯌꯦꯂꯧꯃꯤ ꯐꯨꯔꯨꯞꯁꯤꯡ ꯈꯨꯗꯤꯡꯃꯛꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯊꯝꯃꯒ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯆꯧꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ 10 ꯃꯃꯥꯡꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯍꯦꯔꯤꯀꯣꯟ ꯃꯅꯤꯄꯨꯔꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ngasi akoina ngasi mirol amadi tunggi mirol na haiba tare iramdamgi miyamda lamdam asibu hena khanganba amadi khangmina nanaba panaba haiba sina ma leba hena nungsijaba amadi hena wahanthok leiba lamdam ama ngani haibisi akoina asetba thajaba thambag loina akoina iramdam khangmina si haiba quiz program asi akogi class 9 dagi horaga mairoi class 12 fawgi mairoi sina ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯀ꯭ꯋꯤꯖ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯀ꯭ꯋꯤꯖ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯤꯖ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯈꯤꯕ ꯏꯪ ꯀꯨꯝꯖꯥ ꯑꯩꯈꯣꯏꯒꯤ 2010ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯦꯔꯤꯀꯣꯟꯅ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯀꯝꯄꯤꯇꯤꯁꯟ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯏ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯔꯤꯀꯣꯟ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯗ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯀ꯭ꯋꯤꯖ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯥꯔ.ꯀꯦ. ꯁꯅꯥꯇꯣꯝꯕꯤꯒꯤ ꯀꯦꯝꯄꯁꯇ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯍꯥꯏꯔꯤꯕ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯍꯟꯗꯛ ꯆꯍꯤꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯕ ꯆꯍꯤꯗꯁꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯔꯤꯀꯣꯟ ꯗꯤꯁꯇ꯭ꯔꯤꯛ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯖꯤꯔꯤꯕꯥꯝ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯑꯗꯨ ꯊꯝꯖꯔꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯑꯣꯜ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯅ ꯇꯤꯝ 48 ꯇꯤꯝꯅ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒ ꯃꯊꯪ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯇꯥꯗ꯭ꯔꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯩꯈꯣꯏꯒꯤ ꯀꯟꯁꯣꯂꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯑꯩꯈꯣꯏ ꯂꯩꯖꯔꯤ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯂꯥꯛꯀꯗꯧꯔꯤꯕ ꯃꯦꯒꯤ ꯇꯥꯡ 13 ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯄꯥꯡꯊꯣꯛꯆꯒꯅꯤ ꯊꯦꯡꯛ ꯌꯨ